ngase phongkiba tongan tongan ba manipuri sifong sing amasum thokiba thawdo wathok singdagi maruebi I paw sing khunga saraga manipur top channel gi maikei digi mayam da thamjagi ahan mara isel express dagi loko saraga zoram thangana zau tribe sing punsin gani haiba akan buwa phom phongdokre Mezo National Frena Zau Community Sing Administrative Unit amagi makhala lehanana ba kum sing English sing amag samapan ko humfuga mathoi digi hona duna laki haiba wafam maka phamana ba Manipur gi minister da su khangani khrabani hari agency Mizoram gi minister Zoram Thangana leba ko numita Mizoram gi Taituwal pangthokpa Mezo National Friend Block Conference Zau Kongluk ki manungsan ba tribe sing punsin gani haiba akan wafam phongdokre Thauram aduga mari lainana Zoram Thangana hai kumsing English singa mag samapan ga humfuga mathoi digi zau tribe sing punsin nana ba Mezo National Friends MNF na thabu tawduna rakhi maka phammana ba Manipur gi minister N Berenda su zau community sing administrative unit amagi makhari lehanana ba English singa mag samapan ga humfuga mathoi digi hauna MNF na hona duna lakli haina sukhan khrabani ngasi phawba party asina hirama sida thabuk tawduna leiri tungan tungan ba khongthang sing paikhat paga loinana hena khumang chokslakle MNF ki motto di for good and my nation haibisni ishor gi thawjal gi party asina sidi hena fagalakli India da leiba zau natragana Mizo tribe sing punsinaba natragana administrative unit amagi makhari lehen ba haibisi MNF linkhalamba miyoi gi panamne Manipur gi kuki MLA taramasung indigenous tribal leaders forums ITLF na Manipur separate administration ama singi lamdam da lehanana ba demand tarokhiba sina MNF ki panamadu hena nakshnale Zau tribe sing na khundari ba Mizoram amasum yumthangnari bi state sing na leiriba Zau tribe sing administrative unit amagi makhada lehanuna Greater Mizoram ama sem bhai bi Mizo National Friend ki dimana mane wapam madu India lengak to support krabane Center na Indian Constitution gi Article 3 gi makhada Zau tribe sing administrative unit amagi makhada lehangadabane adumaina ma Greater Mizoram gi issue si gamari lainana Manipur gi manung gi weba wapam singda Mizoram hakting na khuting zeloi Manipur da lairiba sin kuki Mizo Mar Zoma tribe isun inaw singna unification gi wapam sida insin ba tawredabane adumaina ma makhoi masani ihau sagasagdabani haide henesu paw sida makhata na su phongtorakli Makasa tarakpoina to perform na kurai ban gokre sabung khoki thaudokta mara leijadraba maira paibi ani bu tamthina phurakhiba amadi mafam adugi miyam na makoi khangde haibu beginning do phongdok to no hayeng ayuk pung taruk tagi numidang pung taruk fawba kurai maike yoina ban laktokre adobi idul zuha gi yenglaga muslim isilinaw singi di komthokane hedi hiramasiga mari leina ngasi kurai tins rot unity kurai maira lup no wakat mi phamma mani sarki maduda saruk yara dun lup asigi member ngangom ibem san hai tha asigi kunguhumdoida sabung khokto maira paibi ani bu tamthin furakhi aduga makhoi bu namduna victimize ohen badana tana makhoi bu kanbasang nuba minister gi property mangta kanki masigi sumathak to victim oiraba gita gi property amadi government gi property sumai thakhi taseng bani mapamadu gi miyang yana duna maira paibi singsi mara leramdre haina puthrakhi Mana hai thoklib irang asigi marakta kauriba banasi matang sadi dubu nupi ani asigi izat na hena lubana bani wapam silakpani hauju phau sabung ko ki miyam na nupi ani phurakpa si makoina mari laina de haina sienba madi makoina phukibra natragana makoina una yengduna laikibra haibigi sab sabu wapam ama khangnabra hongjang si sang silakpani haire ni su pausna makata na spalakli Makasa tarakpoina to pamaroiba paw khrang mayam na thamjagi huyalan pawdagi lako saraga lan to ondana ba lakolakpo section tharang sing kaibui bigi utung ahobo oiramba yaure hauta khullen amasum Chingphei sing gi maraktagi militant sing Nongmei kaptharakpad khunja sing sining siti hingore semi pakagi farm house mai tharamle amarumdana yengang pokpi gi tuisin phaimon kuki village tagi Nongmei kaptharakre Mamang thagi ohum dagi kuki militant sing lamen tu hen makhogi khunja sing kusamnaraga yellow furup amada onsinduna yumai thaba yauna Nongmei kaptu misam sing leptana halakpagi oihalakhi Manipur gi phibam khanana ba thasiki kunga mari da home minister na mayai thangba lawduna political parties sing mi phum ama pangtoktuna khanakhi boloiduna mathangi numita Manipur gi minister kauksunduna mi pham pangtoklaga halakhiba minister na makhata na to oningba thaudok sing thoktana ba vulnerable areas sing matik sawa security sing deploy tawri phongdokra ba section tharang sing lokalakpada
kaibui kaoibigi utong ahobo oiramba mapam yoramle masigi mahina ngasi ayuk angan mapung taruk lom tarakpada Moirang Police Station gi manung saliba phubala maningda leiba lawphomda laugi ising lauba sangluba laumi khrada lakona sigi maning thangma sarukta naknana leiba Haotak khullen amasum Chingphei sing anigi marak singyang telda leramba afaba makhalgi khulai matik sana paiba kuki militant singna khunja sing tamna Nongmei maru kya kaptharakpadagi lomi sing sining sete hingore thaudo sigi matangdana lanching manbi reserve forest ka tainaba singairok haina khangnaba mafum amagi manung sana leiba semi pakagi yum amasumai thadorne Nongmei kaptharakpagi ahanba thaudo si phobala maningi high kinel mayana na thokibane mafam asuk irap lapnadana bunker saraga lumdunu lerama kuki militant singna laumi sing tamna Nongmei kaptharakibane thaudo sigi pautabgi mafam asida paumi sing changsilubuda phobala sunu sifai naranchena moirang amadi thinungai digi lak khoisaunaraba masing yamlaba miyamga makhoibu ngakpi senbigani haiba mapan security personnel singa akan momongno muknaduna lerama thenghi phobala maningi high canal haina khangnaba mafamgi mapada BSF amasam Sikh regiment yamlaba miyam adubu thattuna thamadagi nakal anigi marakta akan momongno ungkhanaba hengalakhi thaudo asigi pautabri moirangi MLA ti shanti laktuna miyamgi apambasing khangdoknaba amadi tholibu thaudo adubu matawgrama thokibano haina thijilakhi Yankhiga mapan Senapati Brigades Mountains Divisions Lemakhongi Brigadiers SJ Tiwari na lusing yamlaba personal sing sangsilaktuna khunja singa wari sanakhi brigadier ga khunja singa gi marakta wari sanabada leikhai taba ngamdabadagi Bisnupur gi deputy commissioner laktuna miyam gi apamba sing khangdolaga wari sanakhi adumaina ma MLA na miyam gi apamba sing adu chief minister da tamduna law pananabagi dama ahen security sing forcing law na bokhnaragani haina thajaba pibidagi mafam aduda thomjilakhiba lawmi sing high canal gi handuknakhi Thomjilaki khunja sing maru oina saukhibagi maramdi BSF amasum Sikh regiment gi personnel sing khunja sing munga action gini haidun laklaga kuki militant sing Nongmei kaptharakhtuna misam sing hana bo honaraglaba fawbuda khut handuna kuki militant sing gi mayokta lepkhidi haibsini thaudo si thokraba matung phobala maningi Haotak khullen amadi Chingphei sing da lairakkhibani thajaba kuki militant sing na phobala makha lekaidigi oinam thambo ko bo miwemagi reserve forest ki singkhongda singairo ki mayad masagi pata inkol manung sajaba semi pakagi miwei kunthra rom yeirektuna leiba yaba farm house amasum mai thadolamki thaudo asida su mafam gi khunja singna akan mongna pena phongdokhi Sikh regiment gi personnel singna thoninda thaudo sing amata thogaloi haiduna phobala maningi high canal laina yumasi karigi dama kuki militant singna mai thadokpa ngamhalibano angki maramsina makoi leibigi kanadre haiduna irang horki amasung khongjang sida saruk yaram bi nupi amana pawmising na phongdorakpada ngasi ayuki Nongmei kaptharakpa thaudo ru thokraba matung MLA yauna security gi official sing amadi miyam punami mafamduna thaudo asi thokrabdi thokre makatana thoktana ba punna khotna minasi haina security gi mekedi gi ahen ba section tharang lokhatlagi haibigi thajaba piba loibuga sorona nungthil pung amaga makhairom tarakpada central security force sing laina yumasi mai thadoklamana hari masigidama khoisaunaduna Sikh regiment sing ngakpi senbiba pamdre hairaduna miyam irang harakhibane aduga makoi satkro haiduna tanthokibane hairakhi maramasina Manipur lengana miyamna pamnari bi state force sing makhatana thamnaba thorona khotpi haiki ngasigi thaudok sing adu yaningdaba phongdoktuna numidangda tidim lambi paringda ningthakhongdagi hauraduna imai bil singna lambi da thoktuna khongjang sangsin khi hainasu pausda makhatana supalakli Makasa tharakpoina to kapom Imphal Dimapur lambi hangdoktabigi mayokta High Court Ministry of Home amasum Road Transport and Highways ta ukai taktharakli July manga phawda highways hangdungnaba paikhatpa thabak sing amasum mayoknaba khudong thiba sing court ta khangalaktrabadi Ministry ani gi secretary sing court karaknaba khankhre May ahumdagi hauraduna thulakiba kanglup masilgi muknaba tha ani fazilagaba phawda irang asina maram oiraduna Manipur gi lifeline ani gi manungda ama oiriba NS2 Imphal Dimapur lambida mausagumna gari sing tahondabana state asigi miyam khamthena awaba mayoknare haiduna High Court of Manipur file torakhiba PIL amagi makhatabi hearing satraba matung mathang thagi manga phawgi manungda highway se hangdoknabigi lokatpa thabak sing amasum hangdokpada mayoknaba kudong thibe sing mek singna Banduna affidavit sing court asida July mangagi mamang pikhalaktrabadi Ministry of Home Affairs amasum Ministry of Road Transport and Highways ki secretary sing masa court laktuna masigi maram sing sandokna taknana bakhankre public
interest litigation si hengang PS ki manung sanu luang sang me le kai ki masai sei khumfu ga ni palom suraba wai mangi apopo le kitara pa wai lukhoi na petitioner oidana file tor ki bane ma ki PILC number na 24 of 2023 ni PILC ahan bada Ministry of Home Affairs ki secretary mas manipulenga ki secretary home yaw na apunba respondent tara ki matak file tor ki bane petitioner na High Court of Manipur respondent tara asina Imphal Dimarpur lambi NIS2 thingjinduna thamlakli basi hangthona ba direction pibiduna Manipur gi miyam punamangna mayuknari ba awa sing on bina ba haiter ki bane wakat as High Court of Manipur gi acting Chief Justice MP Muraldas yauna division bench sing na lokalak tuna masigi royal matang sa tharakpada respondent singi marakta highway asiga hakthengna mari lainari ba Ministry of Road Transport and Highways su yohan basu mi highway wakom phongdok na rakodi Ministry asigi secretary bu su respondent number 11 oina hapsin gibane aduga mamang the matter asig lokotuna khana khibada Ministry of Home Affairs amasu Ministry of Road Transport and Highways ki maikadigi Imphal Dimapur lambi thingjilakli ba sigi matang affidavit amamam file torok na direction pi khibane loinana PILC ngarang June 13 English ngani kun humdoi da amuhana Justice Andem Bimol samasum e Goneshu ki bench na lakhi matter si lokalak pada petitioner ki make council Randy Maibam na lakhi respondent number 189 amasum 11 ki make dana DSGI na lep laga ma ku council amandana assist okhi adu respondent number 2 3 4 5 6 amasum 7 ki make dana additional age in elecki respondent number 10 gi meki dana council Timal Kumar Hobom na leblaga mapu council TS khange mana assist okhi petitioner amasum respondent punamaki meki da lebki council singi submission sing tarba matuna ko na mamangi numit amada direction p krabs Ministry of Home Affairs amasum Ministry of Road Transport and Highways ki meki digi affidavit amata file torok traki adobi state lenga ki meki digi affidavit ama file torok ko loidana masigi copy sing case party singi council sing da p raki aduga respondent number 10 gi meki da lebki council ts khagen mana state lenga ki meki digi file torok libe affidavit asigi paku moina ma ki meki digi su affidavit ama file torok ni have a wafam quarter fundoki loidana national highway da gari singbu free flow tohonba amasum maintenance ki thaudang si central government ki Ministry of Home Affairs and Ministry of Road Transport and Highways na pugada bana ko na ministry NES gi secretary singda rocket sathari ba Imphal Dimarpur lambi NIS2 hangdokna bagi dama ministry ani na kari karama thabak sing pekhala bagi amasum highway si hangdok tuna gari sing free flow tohonbada makoina thengna bu khudong thibu sing aduna kari haibadu case asigi makhata ba wel sathagadoriba mathagi namit July 5 English ngani kungom doi fawgi mamangda court affidavit amamam file toraktuna khangalna ba direction piki loina karigum ministry ani gi secretary sing court na pipe direction gi matungina hairibe affidavit sing asi submit torakpa ngamdraga de ministry ani ki secretary sing nimit asida court latuna masigi maram sing sandongna talaka dabna ki court ki direction asi tabadi respondent number 11 oribo Ministry of Road Transport and Highways ki maikeda DSGI na court thasi ki kunga torok to submit tawkiba affidavit adu withdraw tawbuda ayaba PBU haijaki court na su player torok ki matungina ayaba piki loina PILC ki makhata bu wel sathana bi dam matter si mathang thagi manga da mohana list tawnaba direction piki soide makasta tarak point na to pawna Nagaland ki district taru ki autonomous council semna gi consultative meeting ge thokre Manipur ge yumthang nari ba Nagaland gi nongpok thang ba saruk ta leba district taru punsinduna autonomous council ama semna bi dama government of India na ayaba pirak tuna taroki ba proposal gi matungina district taru gi autonomous council semna bi thas gi kunthra da pangthokani thorang lamba consultative meeting makhata bu notice ama thoktriba phawu matam kakani ge thokre masigi matang Nagaland lenga ki home department political branch ki principal secretary Abhijit Sinha na ngarang official officer role ma thokre cholo sina haibi gi matungina Nagaland gi Tuensang Mon Hongleng ki Phirep Samator amasum Nokla district taru punsinduna autonomous council semna bi gi damu thas gi kunthra ge nutil pung ama makai
Kohimagi State Banquet Hall pangthokani tharangamba consultative meeting adu yaitholaki amasum consultative meeting yaithoklaba matungna Minister Nephew Riona share loduna pangthokiba Nagaland cabinet mifam hiram sigi matangna center amasum ENPO ga wari sanaduna ENPO gi mekhidigi tarokliba demand na si frontier naga territory haigadra natragana autonomous council haigadra haibadu sabsana khangdokna ba hona na balem nakre consultative meeting yaithokriba si central leaders na pirakpa direction gi matung inara haiba wahang amagi pakumna Nagaland gi minister KG Kenny na phongdokibada madumakti nati kanagum amata na direction pirakhiba laithai ki aduminama ENPO na phongdokibu wafam gi matung Nagaland lenga ki makedigi hiramis ki matangna matam khara lauduna consultative meeting pangthokngai na makoi gi demand si frontier naga territory natragana autonomous council oigadra haibigi hena me action khangdokgi tangai fadaba lairari Panmayabadi Nagaland ki district taruki autonomous council semnabagi consultative meeting is Nagaland lengana thabu oiduna pangthoknaba tharang tarong kibani amaromda district taruki punchinduna autonomous council ama semnabagi proposal India lengana tarokibabu is the Nagaland People's Organized ENPO na ayaba pikibu loina council sembada punamangna mateng pangbina ba haijakibani haidi Makasa tarak point na tapapam na sin kuki narco terrorist na anobu golden triangle siyang nanabu ko naraglibisi mutat haugadamani ipsa akomluk pandam ipa kanglamay kil CLK KSA sin kuki narco terrorist na kanglaypak Manipur da anobu golden triangle siyang nanabu ko naraglibasi balem gile papuna makopsin doon mutat haugat ng ifadrayna ipsa akomluk pandam ipa Kanglamay Kanglay Imalot CLK amasum Kanglay Park Students Association ki president sinapuno ku yegpi don tholakpa ZFCSO ki sol amna fundorakni Seoul sinhai me ohum de ki khawdra narco terrorist na kulingduna satharaki balanda amada Manipur gi mitei khunai de sauna singnarak poloina landa si oibuna khujing oiduna sagalaki bu kuki kangluki maraktagi narco terrorist Khongbu singna malemgi miyamda mitei frupna aton makanglupta otpi nai biban hari Christian singda atamna Hindu singna miyot minai satharakpani amadi mitei khunaina kuki fruki makoigi maramdagi tanthokinaba hotnarakpani haina aranmu wafam kayana pithanduna mitrang tawraga numit kyani malemgi miyamda sandoktuna amamada thamki adobo achumbabu kuina kupsina thama yadaban irang ase numit kunga mangani muki matungdagidi India amadi malemgi miyamna ngang kriba amadi sandokiba oidabasing tamna khangnaraki haujikti ihawasigi masak yamna mek sanglakpaga loinana lotsinba yararoidaba phibam ama yaurakpaga asumarangi wafamsing malemgi miyamda khangandana woroisin puraknaba matam oire khanmadagi lupni pawnasigi Joint Forum of Civil Society Organization ZFCSO na miyamna wafam khra thamlakpani hari Seoul sina thamlaklibu wafam singi me ohungi concert narco terrorist group singna achungi banner sijina duna naga amari kuki mairoi singni unanaba amadi tribal solidarity haijinduna miyam utchaiduna peace rally ni haina concert satki adubu concert aduna Nongmei paiba combat dress set pa kaya ama yaksinduna mitegi yumai thabalaki me mari gi matungda kuthoknabada yelhomi oiminari banaga isal inaw sungmadi mitegi marakta thawdo amata thokidabana tribal amadi Mitai khatnabani haiba yadaduna sin kuki amadi mitai ni haina onthorakiba amadi mitai hinduna search landabani haina saijinki hausik tampak search sanigi mathaka tekta kaitan leiba amadi kangluk khudimaki isli nausing leiminariba sina makhoina haijin ki punama oidaba pumlan lan mani haiba khangnaki makha tarakpura narco terrorist ki projected Koki legislators in the Prime Minister say Tabra Sin Kuki Mizo Zomi Marda Mitain ethnic cleansing Taubani Haina Amok Isinduna Anobamas Amapina Wokonaki Amadi Laminavi Yaroi separate administration Pioraki Masida Yaraktaduna Hausuna Kuki Zo ethnic Haina Amok Hirapanari Manipurgi Kuki Tari Mapams in the Poppy Palm Park Tarakpa drug trafficking the maningtamna me mariki pusilakun India pumra drug yona na bohona rakpa amadi mitop sing pusilakun Manipurgi singi ahangba sarukshina kundalita handuna maningtamna anobu golden triangle ama shanganavigi ayawi thakta tawduna laklamani haibis khangle maramisna makoigi activities singa si Manipurgi laimai digi marupona muthar haunaba akoi khuding makno khona minaba mathau tare amadi ipsana su ayawu thakta honagani hairene su pausna makatana fongdorakli Makasa tarak point na to papawaman ITLF na laikidrabasing haksang lairol sana na bami pambang to na karakhe
ꯃꯃꯥꯡꯊꯥꯒꯤ ꯑꯍꯨꯝꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯀꯤ ꯐꯨꯔꯨꯞꯅ ꯀꯣꯟꯁꯤꯜꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯍꯛꯆꯥꯡ ꯂꯩꯔꯣꯜ ꯆꯟꯗꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤ ꯃꯇꯥꯡꯗ ngasi public consultative meeting ama indigenous tribal leaders forum ITLF na sindana pangtokre amasung hiangtang lamkagi YPAGISQ gi hol ayuk pung 13 gi hauroduna pangtokiba mifamda hauju phawda leiriba phurup asigi haksang samaga tararong gi aroiba mathomungam pangtokpagi thabakna tribal community gi joint philanthropic organization ITLF ka khanaraba matunga pangtokpune haina lemaki roinana organization asina ITLF ka tanaduna haksang singa sikarama numiki pung kaya da amasung kadai waida leiron chanduna aroiba mathomungam pangtokadagi haibadusu lepthoklagani haidi makasa tharak poina sanalai pa paksi dige top maroibi ipausung memna thamdagi MLA Sansam Premchandra SP Balram himyamna fajinduna thamlaga ahing yare minakre Kumbi Assembly constituency da mitaiga khullen na laidiba kuki gi kulsinggi yamna toina ngomai kapsinduna attack torakpa lefanana bulanga ta haijaba taraktabadagi ngarang Kumbi Assembly constituency gi MLA Sansam Premchandra amasung Maka khungbu oina lakminakiba Bishnupur district ki SP Hais Balram miyamna fajinduna thamlaga ahing yare minakre mafamdurigi phangba paun hai kuki militant singna ngahak laitana attack torakpadagi mipai thaibaiduna leiriba miyam unanaba MLA amasung Bishnupur SP gi team ngarang nungthil silent mangzul thulakibani mafamdura leiramba miyam ngahak phaminaduna wari sanarabu tungna kuki singi bunker lakutriba makhai MLA Premchandra amasung Bishnupur district ki SP Balram mafamda thadokna sakhibi yaro haiduna miyam harakhi Paushin hai Bishnupur district police ki SP oiramba and Hirojat amasung mari lainaba district authority da mitaiga khulonari bukoki gi lamkhai parinda bunker sajilagri bisinga si lauthokpiu haina taknakiba leikre adubu SP Hirojat su taramkide maduna maram oiraga MLA Premchandra mafamduda laklingai kuki militant singi bunker sing lauthoklamgadabani hairibi demand tarakhi miyamgi pressure adu yamna kanba amasung thamoi soknabana maram oiroduna MLA amasung SP mafamduda lektaba yadabagi phibam ama mayonaki maduna maram oiraga makoi ani ngarang ehing silent mangzulda leiba community hall amada miyamga loinana ehing lekminaki miyamgi apama matungina kuki militant singna sajinna thamliba bunker sing lauthoknabagi MLA amasung SP na tharang takhi Susampur SP da mangzulna pau piraba tungda Bishnupur SP na bunker sing adu lauthoknaba tharang takhi kaina thangda license voltabi amasung khamaso na kuki militant singna saramba bunker sing adu ngasi ayuk sidokhi tungda MLA amasung SP na nahan makai sanction magamdana leirakiba tangjeng ahalupta sanction dana mafamdugi phibam yengki makoina mai thahodana maitei singi gari mangarom safagadaba mafamda puthorakhi gari sing adugi manungda DI tata ama yawi ataina two wheeler ngaktani hairena su pausna su phongdorakli makasa tarak poina to papaw madana Nongmei thana yawba truck ahum Myanmar gi Manipur da pusilakpagi wafam nungnangne oikokomi China Myanmar border dagi Nongmei thana yawba truck ahum sin kuki militant singna Manipur da pusilakti haina India Today da report tori bu wafam asiyam nungnangne oi haina Coordinating Committee on Manipur Integrity Kokomi na phongdorakli Kokomi gi media coordinator Somorendra Thoksoma puye pidra thulakpagi sirolamana hai Manipur da hojik thoklibu wathok asin narco terrorist singna Manipur gi Singsang kaya gi umang wamang puma mai thadoktuna maru koktholaga popi tharaga asoba sentham kya tali asigumlaba mayai kaba aduga tonganba makhalgi mayai kaba chinjak asina Manipur amadi India gi na harol kya gi punsi khangatpa pikhamnankre aduga mayai kaba chinjak asi yolaga asoba sentham kya internal politics ta thadaduna makhoi gi mihut thagalakpa khulai paisilakpa loinana aroibada makhoi goiba homeland ama lingmana thagana separate administration tanbagi pandam phangnaba honarakli loinana Manipur integrity gi leplipa Manipur gi lomi singbu hat patupa mayumakai mai thaba sa tapaurakle masida border ngangliba some rifles su encourage toxin no mano mawong kya lekre adu moina Lieutenant Colonels Ajoy Chaudhary PRO Defense tagi kungamanga February English ngani ga tarag humdoi da lupa crore kunmuki drug fakiba kumza English ngani kungamatu October kungo humdoi da phongkiba Times of India na report tokiba Dibrugarh police na kungo humdoi Assam Rifles taragaturuk amasum taragatere Assam Rifles Jawan singdagi fakiba drug asina singba loinana asigumba drug threat asida sin kuki terrorist mayamgi yamna sawu khut yawi habisi India gi intelligence amadi miyamna mamutara khanglaba wafamni
Hauzi India lenga state lenga amasum CSO sing akanba thabak thoram lokhatuna lamdam sida tangdu letawa hanjilang na bhona ringai sera sida China Myanmar border gi Manipur Nongmei pik thana yaw truck load ahum sin kuki militant singna pusilak le haina India Today report tawriba si yamna nungani haire amasum singda narco terrorist singna apabu khulai pairaga tamda landa halakpa duga tamdana coming operation pangtaw do tawba si misang mikhai naiba thawngni haina penadringai tala asida narco terrorist asina mangkiba khulai kaya ama phongna laisinkhibigi paw sumyamna tanakre asigumlabu wathok asigi matakta China Myanmar border digi sauraba am consignment ama karamna sangkraba Indo Myanmar border si lalaga sanglakliba no haibisi yamna mi paibaga loinana wang kya hangakri siolosina makhatana hai India Today na report tawriba wafung asina sumlabadi hanadagi miyamna singnaduna lakba border ngakliba security personnel singmaru oina Assam Rifles ki thawongda hena singnananga oirakli lamdam asigi singman patura lamit tumit muna khanglaba duga Manipura sahi nipu hena miyamu ngak senaba GOI na thamliba Assam Rifles Force ki naton sumang tholiba ngaktani kudamoina sugunu sherau tairen pokpi leimakong singkong kangsup kanto sabal dolai thabi ikauna sungbada thokriba thawdok sin kuki narco terrorist na yumkya mai thakiba misamyam no mai kapsindur hatyo punama se Assam Rifles ki mama maktadani amasu India lenga ka su tawnaduna khut thaba yadrabsu karigidamak public property kaya singadu ngaksen bibigi muhutta makoina ahoinana ngakna thamlaga tangoi ta na mai than man ma thawong kya lepa leitana hojik su sathari masi Manipur gi miyam na thamoi sokpa bakoi bunga pi senbigadabigi muhutta Assam Rifles na narco terrorist singbu phong sawat poina ui haina sumarat siri India gi bona fide citizen amadi India gi mingsat purak par asoba thawdang laujari ba miyam asibu ngakpi senbibagi muhutta pali gi hameng ohenduna kayang puina sin kuki narco terrorist na miyat mi puntahon higadagi haina miyam hangli ngasi Manipur gi miyam na thengnari balana si tasengna external aggression oirakle haibada haiman matholaroi masida Assam Rifles na kayang puina miyam gi foreign mercenary singbu sawatuna masum logistic support piduna laiki gadori sin kuki narco terrorist singa yamna nexus oiba manba thawong kya sina maramar Assam Rifles si Manipur gi GOI na athubada laukthokpi kro haina serosna sum khatari ado hausi ko ina di miyam paw sma tang sa lusinjera ga masum miyam pura no bab di ngaminasi